ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯏꯕꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯍꯩ 5-10ꯗꯪ ꯊꯝꯖꯒꯦ ꯃꯗꯨꯗꯤ ꯋꯥꯔꯤꯁꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯐꯦꯛꯁ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯃꯗꯤ ꯑꯏꯕꯤ ꯏꯁꯥ ꯈꯛꯇꯒꯤ ꯋꯥꯈꯜꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩ ꯄꯔꯤꯡ ꯑꯃꯗꯤ ꯄ꯭ꯂꯣꯠꯅꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒꯤ ꯀꯜꯄꯅꯥꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯃꯔꯨ ꯑꯣꯏꯅ ꯄꯨꯔꯛꯂꯤꯕ ꯋꯥꯔꯤꯁꯤ ꯅꯤꯡꯊꯧꯔꯣꯜꯒꯤ ꯋꯥꯔꯤ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯂꯤꯁꯤꯟꯕ ꯃꯇꯝꯒꯤꯗꯤ ꯑꯣꯏꯔꯛꯂꯣꯏ ꯑꯗꯨꯃꯛꯄꯨ ꯑꯔꯤꯕ ꯋꯥꯍꯩ ꯑꯅꯧꯕ ꯋꯥꯍꯩ ꯑꯅꯤꯃꯛ ꯏꯄꯨꯟ ꯄꯨꯟꯁꯤꯟꯅꯗꯨꯅ ꯏꯖꯕꯅꯤ ꯍꯥꯞꯇꯕ ꯌꯥꯗꯕ ꯃꯇꯥꯡ ꯏꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯌꯦꯡꯂꯒ ꯍꯥꯞꯆꯕꯅꯤ ꯑꯗꯨꯒ ꯋꯥꯔꯤꯁꯤꯒꯤ ꯄ꯭ꯂꯣꯠꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯛꯄ ꯊꯧꯗꯣꯛ ꯈꯨꯗꯤꯡ ꯑꯁꯦꯡꯕꯒ ꯃꯥꯟꯅꯗꯦ ꯑꯁꯨꯝ ꯇꯧꯗꯧꯅꯤ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯔꯛꯄꯅꯤ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯋꯥꯔꯤ ꯇꯥꯕꯤꯕ ꯄꯥꯕꯤꯕ ꯃꯌꯥꯝꯅ ꯅꯤꯡꯊꯧꯒꯤ ꯃꯇꯝꯅꯤ ꯆꯠꯅꯕꯤ ꯐꯤꯖꯦꯠꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯁꯨ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ ꯃꯗꯨꯗꯤ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯆꯨꯔꯆꯥꯟ ꯃꯍꯥꯔꯥꯖꯀꯤ ꯃꯇꯝ ꯑꯃꯗꯤ ꯕꯣꯙꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯀꯤ ꯃꯇꯝꯗꯒꯤ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯗꯤ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄꯒꯤ ꯆꯠꯅꯕꯤ ꯂꯩꯔꯛꯄꯗ ꯋꯥꯔꯤꯒꯤ ꯃꯅꯨꯡꯗ ꯐꯤꯖꯦꯠ ꯁꯦꯠꯄꯒꯤ ꯃꯇꯥꯡ ꯑꯁꯤ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯈꯛꯇꯒꯤ ꯑꯣꯏꯕ ꯍꯥꯞꯆꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯁꯨ ꯃꯌꯥꯝꯅ ꯋꯥꯔꯤꯅꯤ ꯈꯟ ꯇꯥꯕꯤꯌꯨ ꯃꯔꯛꯇ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯛꯂꯁꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗꯕ ꯉꯝꯗꯕ ꯅꯠꯇꯦ ꯈꯟꯕꯤꯗꯨꯅ ꯑꯏꯕꯤ ꯑꯩꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯕꯨ ꯊꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯊꯝꯖꯔꯒ ꯋꯥꯔꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯃꯤꯟꯅꯁꯤ ꯅꯤꯡꯊꯝ ꯎꯂꯦꯟ ꯅꯪꯂꯒꯨꯝ ꯀꯥꯂꯦꯟ ꯃꯩꯁꯥ ꯐꯪꯂꯒꯨꯝ ꯏꯉꯥ ꯏꯉꯦꯟ ꯅꯣꯡꯖꯨꯔꯛꯇ ꯑꯁꯤꯠ ꯑꯋꯥꯟ ꯊꯥ ꯂꯥꯛꯂꯕꯣꯏꯔꯦ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯑꯊꯣꯠꯄꯤꯗꯣ ꯂꯩꯔꯥꯡ ꯂꯩꯁꯛ ꯈꯪꯗꯕꯗꯣ ꯅꯤꯡꯊꯦꯝ ꯊꯃꯣꯏ ꯌꯧꯔꯒ ꯈꯨꯌꯥ ꯈꯥꯗ ꯆꯪꯂꯒꯦ ꯂꯩꯃꯥꯏ ꯊꯛꯇ ꯈꯣꯡꯅꯦꯠꯅꯒꯦ ꯅꯤꯡꯊꯦꯝ ꯊꯃꯣꯏ ꯁꯨꯝꯍꯠꯂꯝꯒꯦ ꯑꯅꯝ ꯀꯟꯕꯤ ꯏꯇꯧꯅ ꯂꯩꯔꯥꯡ ꯂꯩꯁꯛ ꯈꯪꯍꯜꯂꯝꯒꯦ ꯆꯥꯎꯔꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯁꯅꯥ ꯇꯥꯡꯕꯜ ꯃꯥꯡꯗ ꯂꯦꯞ ꯀꯣꯛ ꯅꯣꯟꯗꯨꯅ ꯂꯦꯞꯂꯤ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯈꯨꯃꯟ ꯁꯦꯂꯨꯡꯕꯗꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯧꯒꯜꯂꯣꯟꯒ ꯂꯣꯏꯅꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯦ ꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯏꯅꯤꯡꯊꯧ ꯈꯨꯃꯟꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯒ ꯅꯤꯡꯊꯦꯝ ꯄꯣꯛꯄ ꯃꯥꯏꯊꯣꯡ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯃꯟ ꯁꯦꯂꯨꯡꯕ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯑꯆꯥꯟꯕꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ ꯅꯤꯡꯊꯦꯝ ꯀꯔꯥꯏꯗ ꯂꯩꯍꯧꯏ ꯈꯨꯃꯟ ꯁꯦꯂꯨꯡꯕ ꯅꯣꯂꯨꯛꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯏꯅꯤꯡꯊꯧ ꯃꯖꯥ ꯏꯕꯨꯡꯉꯣꯗꯤ ꯑꯄꯥꯝꯕꯤ ꯑꯍꯜꯒꯤ ꯅꯥꯛꯇ ꯆꯪꯖꯈꯤꯗꯣ ꯅꯅꯥꯏ ꯀꯧꯖꯔꯛꯎ ꯍꯥꯏꯕ꯭ꯔꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯂꯛꯎ ꯇꯝꯂꯨꯆꯣ ꯅꯤꯡꯊꯦꯝ ꯑꯆꯥꯟꯕ ꯐꯒꯅꯤꯗꯣ ꯏꯅꯤꯡꯊꯧ ꯋꯥꯍꯩꯁꯤ ꯈꯛ ꯍꯥꯏꯔꯝꯂꯒ ꯈꯨꯃꯟ ꯁꯦꯂꯨꯡꯕ ꯅꯤꯡꯊꯦꯝ ꯄꯣꯛꯄꯗ ꯊꯧꯒꯜꯂꯣꯟ ꯎꯠꯂꯝ ꯃꯥꯏ ꯂꯩꯈꯤ ꯃꯤꯀꯨꯞꯇꯨꯃꯛꯇꯗ ꯁꯅꯥ ꯀꯣꯅꯨꯡ ꯋꯥꯡꯃꯗ ꯃꯤꯅꯤꯜ ꯃꯌꯥꯝꯒꯤ ꯈꯣꯟꯖꯦꯜꯅ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝ ꯄꯣꯛꯄ ꯈꯨꯃꯟ ꯁꯦꯂꯨꯡꯕꯗꯨ ꯑꯃꯨꯛ ꯃꯈꯥꯃꯤ ꯉꯥꯏꯈꯣ ꯅꯤꯡꯊꯦꯝ ꯑꯆꯥꯟꯕ ꯇꯥꯛꯄꯤꯁꯤ ꯅꯤꯡꯊꯧ ꯀꯔꯤꯒꯤꯅꯤꯅ ꯁꯅꯥ ꯀꯣꯅꯨꯡ ꯋꯥꯡꯃꯗ ꯂꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗꯤ ꯅꯅꯥꯏ ꯊꯣꯛꯇꯨꯅ ꯌꯦꯡꯖꯔꯨꯒꯦ ꯅꯤꯡꯊꯧ ꯀꯔꯤ ꯇꯥꯍꯩꯗꯕ ꯇꯧꯍꯩꯗꯕ ꯇꯧꯔꯕꯅꯣ ꯍꯥꯏꯕꯗꯨ ꯅꯅꯥꯏ ꯏꯅꯤꯡꯊꯧꯗ ꯍꯪꯒꯠꯆꯒꯦ ꯆꯠꯂꯨ ꯈꯣꯡꯂꯩ ꯊꯨꯔꯣ ꯈꯨꯃꯟ ꯑꯆꯥꯟꯕ ꯈꯣꯡꯀꯥꯞ ꯑꯃ ꯊꯥꯡ ꯁꯅꯥ ꯇꯥꯡꯕꯜ ꯃꯥꯡꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯕꯒ ꯏꯄꯥ ꯄꯥꯈꯠꯄ ꯃꯤꯄꯥꯏꯕ ꯁꯛꯐꯝꯗ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯏꯅꯤꯡꯊꯧ ꯃꯥꯡꯗ ꯃꯀꯣꯛ ꯅꯣꯟꯅ ꯊꯧꯒꯜꯂꯣꯟ ꯎꯠꯂꯦ ꯏꯅꯤꯡꯊꯧ ꯆꯪꯂꯛꯂꯤꯕ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯁꯛꯐꯝ ꯑꯗꯨꯒ ꯃꯤꯄꯥꯏꯅ ꯎꯠꯂꯛꯂꯤꯕ ꯊꯧꯒꯜꯂꯣꯟ ꯑꯗꯨꯒꯅ ꯈꯪꯂꯦ ꯅꯤꯡꯊꯦꯝ ꯄꯣꯛꯄꯅ ꯃꯗꯨꯗꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯥꯡꯗ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯄ꯭ꯔꯖꯥꯁꯤꯡ ꯂꯥꯡꯅꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯕ ꯑꯗꯨꯅ ꯅꯤꯡꯊꯦꯝ ꯄꯣꯛꯄ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯀꯥ ꯂꯥꯝꯕ ꯉꯝꯗ ꯂꯥꯟꯃꯤ ꯑꯗꯨꯗ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯏ ꯇꯝꯃꯨ ꯇꯥꯁꯤ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯥꯟꯃꯤ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯄꯥꯎ ꯑꯗꯨ ꯇꯝꯂꯛꯏ ꯏꯅꯤꯡꯊꯧ ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤ ꯃꯦꯔꯥꯒꯤ 6ꯅꯤ ꯄꯥꯟꯕ ꯏꯔꯩꯃ ꯏꯃꯥꯅ ꯃꯥꯂꯦꯝ ꯂꯩꯗ ꯀꯨꯝꯂꯛꯄ ꯅꯨꯃꯤꯠ ꯑꯣꯏꯔ ꯃꯥꯜꯂꯦꯗꯣ ꯃꯈꯥ ꯇꯥ ꯂꯩꯄꯥꯛꯀꯤ ꯄ꯭ꯔꯖꯥ ꯑꯌꯥꯝꯕ ꯉꯁꯤ ꯋꯥꯡꯂꯦꯟ ꯑꯉꯟꯕꯗ ꯍꯤꯌꯥꯡꯊꯥꯡ ꯂꯝꯂꯦꯟꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯈꯨꯃꯟ ꯂꯨꯋꯥꯡ ꯃꯣꯏꯔꯥꯡ ꯍꯨꯞꯇꯨꯅ ꯏꯔꯩꯃ ꯏꯃꯥꯒꯤ ꯊꯧꯒꯜ ꯐꯪꯂꯨꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡꯁꯥꯟꯅꯈꯤꯕꯅꯤꯗꯣ ꯏꯅꯤꯡꯊꯧ ꯅꯤꯡꯊꯦꯝ ꯄꯣꯛꯄ ꯄꯨꯔꯛꯂꯤꯕ ꯄꯥꯎ ꯑꯗꯨ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯍꯥꯏꯔꯛꯏ ꯀꯣꯅꯨꯡ ꯃꯤꯑꯣꯏ ꯀꯅꯥ ꯃꯐꯝ ꯑꯗꯨ ꯌꯧꯔꯨꯕ ꯌꯥꯎꯏ
ꯀꯅꯥꯁꯨ ꯌꯥꯎꯖꯗꯦꯗꯣ ꯏꯅꯤꯡꯊꯧ꯫ ꯃꯈꯥ ꯇꯥꯎ꯫ ꯄ꯭ꯔꯖꯥ ꯑꯌꯥꯝꯕ ꯏꯔꯩꯃ ꯏꯃꯥ ꯊꯧꯒꯜ ꯇꯧꯕ ꯍꯧꯔꯝꯗꯥꯏ ꯏꯔꯩꯃ ꯏꯃꯥꯒꯤ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯨꯝꯖꯥ ꯀꯌꯥ ꯌꯦꯅꯤꯡ ꯆꯣꯡꯕ ꯉꯝꯗ ꯎꯅꯥ ꯄꯥꯟꯕ ꯉꯝꯈꯤꯗ꯭ꯔꯕ ꯆꯥꯎꯔꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯍꯩꯕꯣꯡ ꯄꯨꯈ꯭ꯔꯤ ꯍꯥꯏꯅ ꯈꯪꯅꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯇꯣꯡꯂꯝꯕꯅꯤ ꯍꯥꯏꯕ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯍꯤꯖꯥꯎ ꯑꯃ ꯐꯥꯎꯒꯠꯂꯛꯂꯦ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯨꯕ ꯄ꯭ꯔꯖꯥ ꯈꯔꯅ ꯏꯅꯤꯡꯊꯧ ꯌꯧꯅꯕ ꯄꯥꯎꯊꯥꯡ ꯄꯤꯔꯛꯄꯗ ꯃꯥꯏꯀꯩ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯈꯪꯈꯤꯕꯗꯒꯤ ꯃꯤꯌꯥꯝ ꯑꯁꯤ ꯀꯤꯅꯗꯨꯅ ꯈꯥ ꯋꯥꯡꯈꯪꯗ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯦꯗꯣ ꯏꯅꯤꯡꯊꯧ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝ ꯄꯣꯛꯄ ꯇꯥꯡꯕꯜꯗ ꯐꯝꯂꯝꯕꯗꯒꯤ ꯐꯤꯡꯅ ꯍꯧꯒꯠꯂꯛꯇꯨꯅ "ꯀꯔꯤ ꯍꯥꯏꯕ? ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯇꯣꯡꯂꯝꯕꯅꯤ ꯍꯥꯏꯕ?" ꯑꯗꯨꯝꯅ ꯇꯝꯕꯤꯔꯛꯏ ꯏꯅꯤꯡꯊꯧ꯫ "ꯀꯌꯥ ꯌꯥꯝꯅ ꯆꯨꯝꯂꯕ ꯄꯥꯎꯅꯣꯅꯦ ꯂꯥꯟꯃꯤ?" ꯍꯛꯊꯦꯡꯅꯕ ꯄ꯭ꯔꯖꯥꯅ ꯄꯨꯔꯛꯄ ꯄꯥꯎꯊꯥꯡ ꯑꯣꯏꯕꯅ ꯃꯗꯨꯃꯛꯇꯤ ꯅꯅꯥꯏ ꯈꯪꯖꯗ꯭ꯔꯦ ꯏꯅꯤꯡꯊꯧ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯐꯝ ꯑꯗꯨꯗ ꯏꯔꯩꯃ ꯏꯃꯥꯒꯤ ꯊꯧꯒꯜ ꯐꯪꯕ ꯂꯥꯛꯄ ꯈꯨꯃꯟ ꯅꯤꯉꯣꯟ ꯆꯅꯨ ꯑꯃꯁꯨ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯍꯤꯖꯥꯎ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯒꯤ ꯁꯥꯌꯣꯜ ꯑꯣꯏ ꯂꯥꯏꯐꯥꯎ ꯐꯥꯎꯔꯛꯂꯦ ꯍꯥꯏꯅꯁꯨ ꯇꯝꯂꯦ꯫ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯄ꯭ꯔꯖꯥ ꯈꯔꯅ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯧꯗꯨꯅꯁꯨ ꯊꯝꯂꯦ ꯍꯥꯏꯔꯤ꯫ ꯏꯁ! ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯗꯤ? ꯅꯤꯡꯊꯦꯝ ꯄꯣꯛꯄ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕꯗ ꯈꯨꯃꯟ ꯑꯆꯥꯟꯕꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ "ꯅꯤꯡꯊꯦꯝ ꯑꯆꯥꯟꯕ, ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯦꯝꯕꯨ ꯀꯧꯔꯣ, ꯂꯩꯃ ꯁꯤꯖꯁꯨ ꯑꯄꯥꯝꯕꯤ ꯑꯍꯜꯁꯨ ꯃꯈꯣꯏ ꯄꯨꯟꯅ ꯀꯧꯔꯣ." "ꯐꯒꯅꯤ ꯏꯅꯤꯡꯊꯧ." ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯊꯧꯒꯜꯂꯣꯟ ꯎꯠꯇꯨꯅ ꯈꯨꯃꯟ ꯑꯆꯥꯟꯕ ꯊꯣꯛꯈꯤ꯫ ꯅꯤꯡꯊꯦꯝ ꯄꯣꯛꯄ ꯐꯤꯡꯂꯞ ꯂꯥꯟꯃꯤ ꯑꯗꯨꯗ ꯍꯥꯏꯔꯦ, "ꯆꯠꯂꯨ, ꯊꯤꯟꯊꯔꯅꯨ꯫ ꯍꯤꯌꯥꯡꯊꯥꯡ ꯂꯝꯂꯦꯟ ꯍꯩꯕꯣꯡ ꯄꯨꯈ꯭ꯔꯤ ꯈꯣꯡꯁꯥꯟꯅꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯈꯔꯒ ꯁꯦꯝ ꯁꯥꯎ." "ꯐꯒꯅꯤ ꯏꯅꯤꯡꯊꯧ." "ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯆꯠꯂꯨ, ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯤ ꯂꯣꯏꯁꯪꯗ ꯑꯃꯥꯏꯕꯤ ꯏꯃꯥ ꯀꯨꯟꯗꯥꯂꯩꯒꯤ ꯅꯥꯛꯇ ꯅꯤꯡꯊꯤꯅ ꯁꯝꯕꯤꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ." ꯅꯤꯡꯊꯦꯝ ꯄꯣꯛꯄ ꯃꯅꯥꯏꯁꯤꯡꯗ ꯋꯥꯗꯨ ꯍꯥꯏꯈꯤꯕꯒ ꯃꯍꯥꯛꯁꯨ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯄꯨꯔꯛꯄ ꯉꯥꯏꯗꯨꯅ ꯃꯥꯒꯤ ꯇꯥꯡꯕꯜꯗ ꯑꯃꯨꯛ ꯐꯝꯂꯦ꯫ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯑꯄꯥꯝꯕꯤ ꯑꯍꯜ ꯅꯤꯡꯊꯦꯝ ꯄꯣꯛꯄ ꯇꯥꯡꯕꯜ ꯃꯥꯡꯗ ꯃꯀꯣꯛ ꯅꯣꯟꯅ ꯂꯦꯞꯂꯦ꯫ ꯅꯤꯡꯊꯦꯝ ꯄꯣꯛꯄ ꯃꯥꯡꯗ ꯂꯦꯞ ꯑꯄꯥꯝꯕꯤ ꯑꯍꯜ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯀꯤ ꯑꯃꯧ ꯈꯔ ꯄꯥꯝꯖꯩ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯃꯒꯤ ꯑꯅꯤꯁꯨꯕꯤ ꯔꯥꯅꯤꯁꯨ ꯑꯣꯏꯔꯕꯒ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕꯗꯨ ꯑꯣꯟꯊꯣꯛꯅ ꯃꯤꯠ ꯊꯨꯞꯅ ꯀꯦꯖꯩ꯫ ꯂꯩ ꯃꯁꯤꯡꯗ ꯆꯟꯕꯒꯤ ꯍꯧꯅꯁꯥ ꯁꯦꯠꯂꯤꯕ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯑꯗꯨꯒꯤ ꯃꯌꯦꯛ ꯅꯥꯏꯕꯤꯗꯨ ꯐꯤꯗꯣꯜ ꯆꯤꯡꯈꯠ ꯁꯝꯂꯥꯡ ꯁꯝꯕꯨꯟ ꯈꯣꯝꯒꯠꯈꯤꯕꯅ ꯉꯛꯁꯝ ꯑꯗꯨꯁꯨ ꯏꯍꯥꯡ ꯍꯥꯡꯍꯟꯗ ꯃꯔꯩ ꯖꯨꯔꯥ ꯑꯃꯅ ꯃꯦꯟꯁꯤꯟ ꯑꯉꯧꯕ ꯃꯆꯨꯒꯤ ꯃꯨꯒꯥ ꯏꯅꯐꯤ ꯑꯗꯨꯅ ꯐꯤꯖꯤ ꯐꯤꯅꯥ ꯆꯣꯏꯗ ꯍꯛꯆꯥꯡ ꯃꯆꯦꯠ ꯎꯍꯟꯗ ꯀꯨꯞꯁꯤꯟ ꯁꯅꯥ ꯇꯥꯡꯕꯜ ꯃꯥꯡꯗ ꯂꯦꯞ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯦ, "ꯂꯥꯏꯅꯤꯡꯊꯧ, ꯑꯗꯨꯛ ꯇꯍꯥꯅ ꯅꯅꯥꯏ ꯑꯩꯍꯥꯛ ꯀꯧꯕꯤꯕꯕꯨ ꯅꯤꯡꯊꯦꯝꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯝꯕꯅꯤ꯫ ꯃꯥꯒꯤ ꯁꯥꯝꯕꯗꯨ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯁꯦꯟꯅꯕꯅ ꯇꯝꯂꯕꯗꯒꯤ ꯍꯟꯅ ꯌꯦꯡꯂꯝꯗ ꯊꯣꯛꯈꯤꯕꯅꯤꯗꯣ꯫ ꯂꯩꯃꯔꯦꯝꯕꯤꯗꯤ?" "ꯏꯆꯦꯝꯁꯤꯗꯤ ꯁꯅꯥ ꯍꯛꯆꯥꯡ ꯉꯝꯗꯗꯅ ꯂꯩ ꯃꯀꯣꯜꯗ ꯆꯦꯞꯍꯧꯔꯤꯌꯦ ꯂꯥꯏꯅꯤꯡꯊꯧ꯫ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯅꯅꯥꯏ ꯑꯩꯍꯥꯛꯇ ꯇꯥꯛꯄꯤꯌꯨ." "ꯍꯩꯕꯣꯡ ꯄꯨꯈ꯭ꯔꯤ ꯈꯣꯡꯁꯥꯟꯅꯕ ꯁꯦꯝ ꯁꯥꯎ." "ꯐꯒꯅꯤ ꯂꯥꯏꯅꯤꯡꯊꯧ." ꯑꯄꯥꯝꯕꯤ ꯑꯍꯜ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯉꯥꯎ ꯈꯔ ꯊꯤꯕꯤ ꯃꯖꯥꯏꯕꯦꯝꯃ ꯇꯝꯐꯥꯁꯅ ꯅꯤꯡꯊꯦꯝ ꯄꯣꯛꯄ ꯅꯥꯛꯇ ꯆꯪꯂꯛ ꯂꯦꯞꯂꯦ꯫ ꯊꯧꯒꯜꯂꯣꯟꯒ ꯎꯠꯄ ꯅꯠꯇꯦ ꯃꯉꯥꯎ ꯊꯤꯕꯤꯗꯨ, ꯃꯥꯅ ꯇꯧꯅꯤꯡꯕꯇꯅꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯁꯤꯗ ꯇꯧꯔꯤꯕ꯫ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯄꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯅꯤꯡꯊꯦꯝ ꯄꯣꯛꯄꯗꯒꯤ ꯍꯧꯔꯒ ꯂꯩꯃꯔꯦꯝꯕꯤ, ꯑꯄꯥꯝꯕꯤ ꯑꯍꯜ, ꯃꯅꯥꯏ ꯃꯁꯦꯟ ꯑꯃꯠꯇ ꯀꯤꯕꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯅꯁꯨ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯤꯡꯉꯣꯜ ꯃꯥꯅ ꯃꯅꯤꯡ ꯇꯧꯖꯅ ꯍꯤꯡꯖꯩ꯫ ꯑꯗꯨꯕꯨꯅꯦ, ꯃꯖꯥꯏꯕꯦꯝꯃ ꯃꯥꯅ ꯀꯤꯖꯕ ꯑꯃꯈꯛꯇꯤ ꯂꯩ, ꯑꯃꯈꯛ꯫ ꯋꯥꯍꯩ ꯑꯃ ꯍꯥꯏꯗ꯭ꯔꯤꯉꯩ ꯌꯥꯅꯤꯡꯗꯕ ꯃꯤꯠꯌꯦꯡ ꯑꯃꯒꯤ ꯏꯪꯒꯤꯠ ꯐꯪꯕꯗ ꯃꯉꯥꯎ ꯊꯤꯕꯤ ꯃꯖꯥꯏꯕꯦꯝꯃ ꯇꯝꯐꯥꯁꯅ ꯃꯤꯠꯂꯨꯗ ꯏꯔꯥ ꯍꯥꯟꯅ ꯇꯃꯛ ꯑꯣꯝꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯗꯨꯃꯛꯅ ꯃꯥꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯨꯕ ꯅꯠꯇꯦ, ꯅꯨꯡꯁꯤꯕꯅꯤ, ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ, ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯅꯤꯡꯉꯣꯜ ꯃꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯌꯥꯗꯨꯅ ꯃꯅꯤꯡ ꯇꯧꯍꯜꯂꯤ꯫ ꯃꯅꯤꯡ ꯇꯧꯅ ꯊꯝꯂꯦ ꯃꯇꯤꯛ ꯃꯍꯥꯛꯅ ꯌꯥꯅꯤꯡꯗꯕ ꯇꯧꯔꯛꯂꯕꯗꯤ ꯋꯥꯍꯩꯅ ꯍꯥꯏꯕ ꯅꯪꯗ ꯊꯧꯔꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯃꯖꯥꯏꯕꯦꯝꯃ ꯃꯥꯕꯨ ꯋꯥꯔꯛꯄꯁꯨ ꯉꯝꯕꯅꯤꯗꯣ꯫ ꯅꯤꯡꯊꯦꯝ ꯄꯣꯛꯄ ꯃꯆꯥ ꯅꯤꯡꯉꯣꯜꯅ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯎꯕꯗ
leibak irang horiba asigi mipairam maithong lotsin khoirum minok tauna macha ningolda haire. Hai, kari taure ipagi langlen tamphashna. Maithong makalam lagata leijaba langlena aduk sukthana lakpadi. Hai, kari hainingi ipada tamo. Mazaibema tarau taraubi mishna aduna ningthem pokpada sukthaba mityeng tham luna tawbagi haunasa khazikki na haire. Pabong sanakya haibong pukri khongsangani hairibasi achumbara. Thillabani. Naben kundale ngairibani ne. Pabong sanakya chatpikin. Sana konungda leiriba atay manaising oina thabi khoba. Kari yawano ni ipagi langlen. Ashok luraba leipak asigi mikup asida nangna tawriba ningaisi matang chade langlen. Yengoi, leibak asigi ningthoni haiduna leiriba aina ngashi thokliba thodok asi tingkhet laikhet laga na thaiduna chatlabadi praja miyam sinama pukning lumloine. Mazaibema ningthem pokpana hairibado thawoida tawge khankhiba magi ningaidu makha chathare. Sana konung asigi miyoi ama mafam aduda yorudaba yade hairabadi pabong sanakya chatpidrabasu yambong ningthem oina thabiyudo. Yambong yorubana hena su saphagani. Praja miyamna yambong buyamna sonabane. Iya, kari matauno ni ipagi tamphashna. Ngasi korau numit asida tawriba nangi ningai asibo. Mazaibema hanadagi maithong hena sukchin ningthem pokpada mityeng thamlei. Imasi apambi ahalna imasi sa leimarembi sana hakjangamde takpiramdabra pabong sanakya. Taklami. Kayam kanangamdabano. Chalo, namasi ja leimarembigi awad apa yengbiruju. Ipa thillabani. Imasi ja leimarembida aigi seba mathau tadedo. Ngasi korau numit ase pabong sanakyana sana tangbal kakhibadagi sana hakjangamdana leiriba imasi ja leimarembigi nakta lingbiramkhiro. Leibaki thaudang araibane. Ima leimagi nakta amukta lingbiyudo pabong sanakya. Ima leima pukning aduk sonthawi. Ipa ningthaubu uba phangdri haiduna. Ipagi langlen tamphashna. Lanmi mayamna ngairabani ne. Aina ngamnaba tawrage yambong ningthem yawraklani. Aina lanmi thaduna kauhalabane. Nangi yambongdo yaningadrane. Mana khangloidaba leirine. Yambongi wadi aina hairabadi yaningdrabasu adum yaradabane pabong sanakya. Madugidamak ningdon pombirunu. Namom ase leibak asigi ningthau pabong sanakyagi amata pukjabi langlen tamphasana ne. Lengbiro ima leimagi nakta thokpirakanu ima leimagi sana hakjang saphadringaida. Makha tage khankhidredo ningthem pokpa. Mamom langlen tamphasnagi ningaisi themjinbada oiraroi khanglabana ningthem pokpa asikhak hairami. Phare phare. Adubune ipagi tamphashna nangi yambong khongchat haudringai ipagi nakta changhalau ko. Haizagi ipa ningthau ima leimado paima pukning sontharamaniye. Ipa ningthaugi yawa amata tahanbiruo. Wasi haiduna mazaibema ningthem pokpada magi haunabi loiba naidabi ningai adu tawkhibana haibong pukri khongchat adu ningthemda sinagadawre. Sana konungi sanathong adomda khurup yangna maning tamna cheli samba phajin binaba kana leitagum maning tawri. Nakal amadana sagol hanjaba amadi manai singdo ningsa sor phuina hon khraboido. Maya kaduna khangliboy. Masa pumba amuba machuoi laurap tawba mitki mitpanda yamna chawdana angauba machu kharana piktak lang. Aikhoi miyoibada hairagana cha thongba haibagumbani. Phibam murtida yengle mayanglen sanglap leido. Paliba masamduna mushin muna jum maning tamna chelibadu kayadi hek phazakhraboido. Sagol sangdagi nanthokhiba samba ningthem yawraktringai tanaduna phanaba haina areiba thauna phudo yamna wana hotnarido. Adubune singkhraba ningthem magi sambanido. Ningthem nattana angauba samba mana ashumna ngaurakpa matamda laksinba ngamgadaba konung asida kanashu leitedo.
ꯅꯤꯡꯉꯥꯏ ꯀꯟꯕ ꯃꯄꯨꯒꯤ ꯅꯤꯡꯉꯥꯏ ꯀꯟꯕ ꯁꯒꯣꯜꯅꯤ ꯇꯧꯔꯤꯕ ꯅꯤꯡꯉꯥꯏ ꯑꯗꯨꯕꯨ ꯈꯪꯕ ꯅꯤꯡꯊꯦꯝ ꯃꯥꯅ ꯇꯝꯕꯤꯔꯝꯕ ꯅꯤꯡꯉꯥꯏ ꯑꯣꯏꯕꯅ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯅꯤꯡꯉꯥꯏꯅ ꯊꯦꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠꯁꯤꯃꯗꯤ ꯁꯥꯝꯕ ꯃꯁꯥꯗ ꯁꯣꯛꯄ ꯊꯦꯡꯕ ꯌꯥꯔꯔꯣꯏ ꯆꯨꯝꯅꯇ ꯅꯥꯟꯊꯣꯛꯄ ꯊꯥꯗꯣꯛꯄ ꯑꯣꯏꯔꯕꯗꯤ ꯅꯤꯡꯊꯦꯝꯒꯤ ꯃꯊꯪꯗ ꯁꯒꯣꯜ ꯍꯟꯖꯕꯅ ꯊꯦꯝꯕꯗ ꯃꯌꯥꯕꯅꯤꯗꯣ ꯑꯗꯨꯕꯨꯅꯦ ꯉꯁꯤ ꯀꯣꯔꯧ ꯑꯁꯤꯗ ꯍꯧꯔꯛꯂꯤꯕ ꯁꯥꯝꯕ ꯃꯥꯒꯤ ꯅꯤꯡꯉꯥꯏ ꯑꯁꯤꯗꯤ ꯅꯤꯡꯊꯦꯝ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯊꯦꯝꯕ ꯌꯥꯔꯔꯣꯏ ꯈꯪꯂꯕꯗ ꯁꯒꯣꯜ ꯍꯟꯖꯕꯅ ꯃꯅꯥꯏ ꯑꯃ ꯊꯥꯗꯨꯅ ꯅꯤꯡꯊꯦꯝ ꯌꯧꯅꯕ ꯈꯪꯍꯟꯈꯤꯕꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯋꯥꯅ ꯁꯥꯝꯕ ꯃꯥꯇꯕꯨ ꯐꯥꯕ ꯉꯝꯂꯕꯗꯤ ꯈꯟ ꯇꯥꯟꯅꯔꯨꯕꯅ ꯁꯒꯣꯜ ꯍꯟꯖꯕ ꯆꯣꯛꯊꯔꯗꯨꯅ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯗꯨꯅ ꯂꯩꯔꯤꯕ ꯂꯩꯃꯥꯏꯗꯨꯗ ꯒꯤꯠ ꯐꯝꯊ ꯅꯤꯡꯊꯦꯝ ꯂꯥꯛꯄ ꯉꯥꯏꯅ ꯂꯥꯞꯅ ꯁꯥꯝꯕ ꯃꯥꯕꯨ ꯁꯪꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛꯇ ꯁꯥꯝꯕ ꯃꯥꯒꯤ ꯃꯤꯠꯌꯦꯡꯅ ꯁꯒꯣꯜ ꯍꯟꯖꯕꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯐꯥꯕꯗ ꯋꯥꯒꯗꯕ ꯈꯣꯡꯊꯥꯡꯗ ꯁꯒꯣꯜ ꯍꯟꯖꯕ ꯇꯝꯅ ꯈꯨꯔꯨꯞ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯏ ꯁꯥꯝꯕ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯁꯥꯝꯕ ꯁꯒꯣꯜ ꯍꯟꯖꯕꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏ ꯅꯥꯇꯣꯟ ꯑꯅꯤ ꯈꯖꯤꯛ ꯂꯥꯎꯊꯣꯛ ꯃꯥꯡ ꯊꯪꯂꯤꯕ ꯃꯈꯣꯡ ꯑꯅꯤꯗꯨ ꯋꯥꯡꯂꯞ ꯊꯥꯡꯒꯠ ꯆꯣꯡꯁꯤꯟꯒꯦ ꯇꯧꯕꯒ ꯁꯥꯝꯕ ꯃꯥꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯒꯣꯜ ꯍꯟꯖꯕ ꯆꯦꯟꯊꯣꯛꯄ ꯅꯪꯂꯔꯣꯏ ꯈꯟ ꯃꯃꯥꯏ ꯑꯗꯨ ꯂꯩꯃꯥꯏꯗ ꯅꯣꯟꯊ ꯃꯃꯤꯠ ꯆꯦꯆꯦꯠ ꯎꯏꯁꯤꯟ ꯎꯞꯁꯤꯟꯗꯨꯅ ꯈꯥꯡꯂꯦ ꯈꯣꯡꯊꯥꯡ ꯑꯍꯨꯝ ꯃꯔꯤ ꯈꯛꯇꯃꯛ ꯉꯥꯏꯔꯕ ꯀꯥꯟꯗ ꯁꯥꯝꯕ ꯃꯥꯒꯤ ꯉꯛꯁꯝꯗ ꯊꯨꯔꯤꯕ ꯊꯧꯔꯤ ꯑꯗꯨ ꯇꯥꯞ ꯄꯥꯏ ꯃꯈꯨꯠ ꯌꯦꯠꯅ ꯈꯪꯐꯥ ꯐꯥꯏ ꯁꯅꯝꯕ ꯁꯒꯣꯜ ꯍꯟꯖꯕ ꯃꯥꯅ ꯃꯤꯄꯥꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯅꯥꯀꯜꯗꯒꯤ ꯈꯣꯡꯂꯩ ꯌꯥꯡꯅ ꯊꯥꯡꯂꯛꯄ ꯇꯝꯕ ꯃꯥꯒꯤ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜꯅ ꯁꯥꯝꯕ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯂꯥꯎꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯤꯄꯥꯏꯗꯨꯅ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯁꯒꯣꯜ ꯍꯟꯖꯕ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯕ ꯃꯃꯥꯏꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨꯅꯦ ꯃꯥꯡꯗ ꯂꯤꯞꯂꯝꯂꯤꯕ ꯇꯝꯕ ꯑꯗꯨ ꯎꯔꯕꯗ ꯃꯊꯣꯡ ꯈꯪꯗ ꯍꯣꯜꯂꯝꯕ ꯅꯤꯡꯁꯥ ꯁꯣꯔ ꯑꯗꯨ ꯆꯅꯤꯡ ꯇꯥꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯈꯤ ꯂꯦꯞꯂꯝꯃꯤ ꯅꯤꯡꯊꯦꯝ ꯍꯥꯏꯕꯗꯣ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕꯗꯣ ꯅꯤꯡꯊꯦꯝꯗ ꯅꯤꯡꯊꯦꯝ ꯃꯥꯟꯕꯗꯣ ꯋꯥ ꯂꯤꯛꯅ ꯉꯥꯡꯕꯗꯣ ꯃꯤꯠꯌꯦꯡꯅ ꯃꯔꯣꯜ ꯂꯣꯟꯕꯗꯣ ꯃꯣꯃꯣꯟꯇꯃꯛ ꯅꯣꯛꯄꯗꯣ ꯌꯦꯛꯅꯕ ꯊꯝꯕ ꯍꯩꯇꯕꯗꯣ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯅ ꯌꯣꯝꯕꯗꯣ ꯂꯩꯔꯥꯡ ꯂꯩꯁꯛ ꯈꯪꯗꯕꯗꯣ ꯊꯃꯣꯏ ꯀꯟꯕ ꯍꯩꯕꯗꯣ ꯑꯗꯨꯕꯨꯅꯦ ꯂꯩꯔꯥꯡ ꯂꯩꯁꯛ ꯈꯪꯈ꯭ꯔꯕꯗꯤ ꯂꯩꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯊꯣꯠꯄꯅꯤꯗꯣ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯃꯥꯏꯊꯣꯡ ꯑꯃꯗꯤ ꯁꯕꯥꯟ ꯍꯥꯏꯔꯨꯔꯕꯗꯤ ꯅꯤꯡꯊꯦꯝ ꯍꯥꯏꯔꯦꯗꯅ ꯀꯨꯆꯨ ꯄꯥꯜꯂꯤ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯍꯥꯏꯔꯒꯁꯨ ꯈꯖꯤꯛꯇꯪ ꯑꯣꯜꯂꯛꯂꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯂꯝꯗꯝ ꯑꯣꯏꯔꯛꯂꯕꯗ ꯁꯦꯠꯅꯤꯡꯕ ꯐꯤꯖꯣꯜ ꯁꯦꯠꯂꯔꯤ ꯃꯁꯤꯃꯛꯅ ꯆꯠꯅꯕꯤ ꯀꯥꯏꯕꯃꯛꯇꯤ ꯅꯠꯇꯦꯗꯣ ꯑꯗꯨꯕꯨꯅꯦ ꯃꯤꯈꯥ ꯄꯣꯟꯕ ꯂꯩꯕꯥꯛ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯦ ꯁꯦꯠꯅꯤꯡꯕ ꯁꯦꯠꯄ ꯐꯤꯖꯣꯜ ꯍꯥꯏꯔꯒꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯤ ꯅꯠꯇꯦꯗꯣ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯑꯊꯤꯡꯕ ꯊꯝꯗꯨꯅ ꯃꯈꯣꯏꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯊꯝꯂꯨꯕꯒꯤꯁꯨ ꯅꯠꯇꯦꯗꯣ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯃꯔꯨ ꯑꯣꯏꯅ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯏꯅꯤꯡꯊꯧꯒꯤ ꯍꯨꯀꯨꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯈꯛꯇꯃꯛ ꯃꯇꯥꯡ ꯃꯇꯝ ꯃꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯠꯅꯤꯡꯕ ꯐꯤꯖꯣꯜ ꯁꯦꯠꯍꯟꯕꯅꯤ ꯈꯨꯃꯟ ꯃꯥꯡꯗ ꯂꯦꯞꯂꯝꯂꯤꯕꯗꯨ ꯊꯣꯜꯂꯝꯃꯤ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯁꯅꯥ ꯍꯛꯆꯥꯡꯗ ꯑꯇꯤꯌꯥ ꯃꯆꯨꯒꯤ ꯁꯤꯠ ꯅꯥꯟꯅ ꯃꯩ ꯅꯝꯂꯕ ꯀꯨꯟꯗꯥꯝ ꯄꯥꯟꯕ ꯐꯨꯔꯤꯠ ꯁꯦꯠꯂꯝꯃꯤ ꯑꯉꯧꯕ ꯃꯆꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯂꯦꯡꯕꯥꯟꯗꯅ ꯃꯄꯣꯞ ꯀꯥꯏꯗ ꯃꯇꯨ ꯇꯦꯛꯇ ꯃꯁꯥ ꯅꯥꯟꯅ ꯃꯩ ꯅꯝꯂꯕ ꯆꯟꯗꯣꯜ ꯃꯆꯨꯗ ꯁꯅꯥ ꯃꯆꯨꯅ ꯃꯣꯏꯔꯥꯡ ꯐꯤꯖꯟ ꯍꯠꯄ ꯏꯅꯐꯤ ꯑꯗꯨ ꯂꯦꯡꯕꯥꯟꯗ ꯐꯩꯅ ꯌꯥꯡꯈꯠ ꯃꯄꯣꯞ ꯀꯥꯏꯗ ꯂꯩꯔꯤꯕ ꯁꯝꯒꯤ ꯐꯤꯕꯝ ꯊꯝꯕꯥꯜ ꯂꯩꯅꯥ ꯃꯆꯨꯒꯨꯝ ꯇꯕꯥ ꯇꯕꯥꯔꯕ ꯆꯤꯟꯕꯥꯜ ꯑꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯝꯃꯤ ꯇꯔꯨ ꯇꯔꯨ ꯄꯥꯡꯂꯤꯕ ꯃꯤꯁꯅꯥ ꯑꯗꯨꯅ ꯂꯤꯔꯨꯡ ꯇꯦꯟꯒꯨꯝ ꯀꯣꯟꯇꯛꯄ ꯑꯃꯨꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨꯅ ꯁꯨꯛꯂꯞ ꯌꯦꯠꯀꯤ ꯈꯨꯠ ꯑꯗꯨꯅ ꯁꯥꯝꯕ ꯃꯥꯒꯤ ꯉꯛꯇ ꯊꯨꯔꯤꯕ ꯊꯧꯔꯤ ꯄꯥꯏ ꯑꯣꯏꯒꯤ ꯈꯨꯠ ꯑꯗꯨꯅ ꯁꯥꯝꯕ ꯃꯥꯒꯤ ꯃꯨꯁꯤꯟ ꯃꯨꯅ ꯖꯨꯝ ꯖꯨꯝ ꯇꯥꯔꯤꯕ ꯃꯁꯝ ꯑꯗꯨꯗ ꯇꯞꯂꯤ ꯇꯞꯂꯤ ꯅꯥꯟꯊꯕꯤꯗꯨꯅ ꯇꯨꯝꯇꯛ ꯇꯧꯕ ꯅꯥꯇꯣꯟ ꯑꯗꯨ ꯁꯨꯒꯠ ꯍꯥꯏꯔꯦ ꯃꯔꯣꯜ ꯐꯥꯎꯅꯕ ꯑꯃꯒꯨꯝ ꯁꯥꯝꯕ ꯃꯥꯒꯤ ꯃꯅꯥꯀꯣꯡ ꯃꯅꯥꯛꯇ ꯈꯖꯤꯛ ꯆꯪꯁꯤꯟ ꯏꯇꯞ ꯇꯞꯅ ꯆꯤꯔꯣꯜ ꯇꯧꯔꯦ ꯁꯥꯝꯕ ꯁꯅꯝꯕ ꯀꯔꯤꯒꯤꯅꯣ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯪꯅ ꯂꯝ ꯍꯦꯜꯂꯤꯕꯗꯤ ꯃꯤꯀꯨꯞ ꯈꯔꯇ ꯏꯃꯥꯁꯦ ꯑꯄꯥꯝꯕꯤ ꯑꯍꯜꯒꯤ ꯅꯥꯛꯇ ꯂꯦꯡꯂꯨꯕ ꯑꯩ ꯂꯥꯛꯂꯁꯤꯗꯤ ꯂꯝ ꯍꯦꯟꯒꯟ ꯁꯥꯝꯕ ꯍꯥꯏꯔꯤꯕ ꯅꯤꯡꯊꯦꯝꯒꯤ ꯋꯥꯔꯣꯜ ꯑꯗꯨ ꯈꯪꯂꯕꯒꯨꯝ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯨꯐꯦꯠ ꯀꯨꯐꯦꯠ ꯀꯨꯞꯂꯒ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯉꯥꯊꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯆꯠꯂꯔꯣꯏ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯣꯏ ꯌꯦꯡꯉꯣꯏ ꯁꯒꯣꯜ ꯍꯟꯖꯕꯁꯤ ꯀꯌꯥ ꯋꯥꯔꯤ ꯅꯪꯕꯨ ꯁꯦꯟꯅꯕꯗ
ꯅꯪꯕꯨ ꯂꯨꯅ ꯇꯧꯕ ꯀꯅꯥ ꯑꯃꯗ ꯑꯗꯨꯝꯅ ꯇꯧꯒꯅꯨꯀꯣ ꯁꯥꯝꯕ. ꯁꯥꯝꯕ ꯍꯣꯏ ꯍꯥꯏꯒꯨꯝ ꯅꯤꯡꯊꯦꯝꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯛꯏ. ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯁꯥꯝꯕ ꯃꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯦ. ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯁꯒꯣꯜꯍꯟꯖꯕ ꯇꯐꯤꯡ ꯇꯐꯤꯡ ꯐꯨꯛ ꯍꯧꯒꯠ ꯆꯪꯁꯤꯜꯂꯛ ꯀꯣꯛ ꯅꯣꯜꯂꯦ. ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯁꯥꯝꯕꯕꯨ ꯁꯦꯟꯅꯕ ꯉꯝꯖꯍꯧꯗ꯭ꯔꯦꯗꯣ. ꯑꯩꯍꯥꯛ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯀꯅꯥ ꯑꯃꯠꯇꯅ ꯁꯣꯛꯄ ꯌꯥꯗꯕ ꯅꯤꯡꯉꯥꯏ ꯑꯗꯨ ꯍꯧꯔꯛꯂꯕꯗ ꯑꯩꯍꯥꯛ ꯇꯧꯐꯝ ꯈꯪꯗ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯊꯦꯝꯗ꯭ꯔꯕꯗꯤ ꯌꯥꯗꯕ ꯅꯤꯡꯉꯥꯏ ꯑꯗꯨ ꯑꯣꯏꯔꯅꯤ ꯈꯪꯉꯗꯨꯅ ꯅꯅꯥꯏꯅ ꯃꯤ ꯊꯥꯖꯈꯤꯕꯅꯤ. ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ ꯃꯖꯥ ꯏꯕꯨꯡꯉꯣ. ꯃꯣꯃꯣꯟ ꯇꯃꯛ ꯅꯣꯛꯂꯛꯏ ꯅꯤꯡꯊꯦꯝ ꯋꯥꯍꯩ ꯑꯃꯗꯤ ꯍꯥꯏꯔꯗ꯭ꯔꯦ. ꯃꯗꯨꯒꯤ ꯃꯍꯨꯠ ꯅꯤꯡꯊꯦꯝ ꯁꯥꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟ ꯅꯨꯡꯁꯤꯅ ꯃꯃꯥꯏ ꯑꯗꯨꯗ ꯅꯥꯟꯕꯤ. ꯍꯟꯖꯕ ꯃꯖꯥ ꯏꯕꯨꯡꯉꯣ. ꯅꯤꯡꯊꯦꯝ ꯃꯣꯃꯣꯟ ꯑꯗꯨꯃꯛ ꯇꯧ ꯁꯥꯝꯕꯗ ꯃꯤꯠꯌꯦꯡ ꯊꯝ. ꯁꯥꯝꯕꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨ. ꯃꯥꯅ ꯌꯥꯅꯤꯡꯗꯕ ꯇꯧꯕꯤꯒꯅꯨ. ꯐꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ. ꯌꯥꯔꯔꯣꯏ. ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯁꯣꯛꯄ ꯊꯦꯡꯕ ꯑꯩ ꯄꯨꯔꯛꯂꯒꯦ. ꯑꯁꯨꯝ ꯇꯧꯅ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡ ꯑꯗꯣꯝꯗꯒꯤ ꯅꯤꯡꯊꯦꯝꯅ ꯃꯥꯡ ꯊꯥ ꯅꯤꯡꯉꯥꯏ ꯀꯟꯕ ꯁꯥꯝꯕ ꯃꯄꯨ ꯑꯆꯥꯟꯕꯗ ꯀꯦꯖꯥ ꯁꯒꯣꯜꯁꯪ ꯇꯝꯅ ꯆꯪꯂꯛꯏ. ꯅꯤꯡꯊꯦꯝ ꯁꯒꯣꯜꯁꯪ ꯑꯗꯨ ꯀꯥꯟꯁꯤꯟꯗꯨꯅ ꯁꯥꯝꯕ ꯑꯗꯨ ꯊꯝꯗꯨꯅ ꯄꯨꯟꯁꯤꯟꯒꯦ ꯇꯧꯕꯒ ꯊꯣꯡ ꯑꯗꯣꯝꯗꯒꯤ ꯇꯐꯤꯡ ꯇꯐꯤꯡ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕꯤ ꯃꯆꯜ ꯏꯕꯦꯝꯃ ꯇꯝꯐꯥꯁꯅ ꯁꯦꯅꯨ ꯂꯦꯝꯕꯤ ꯂꯥꯏꯔꯤꯛ ꯍꯩꯕꯤꯒ ꯂꯣꯏꯅꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯦꯝ ꯃꯥꯡꯗ ꯂꯦꯞꯂꯩ. ꯌꯥꯝꯕꯨꯡ. ꯅꯤꯡꯊꯦꯝ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞ ꯃꯆꯜ ꯏꯕꯦꯝꯃꯗ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯝ. ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯥꯝꯕꯒꯤ ꯊꯧꯔꯤꯗꯨ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯄꯨꯟꯁꯤꯟꯅꯕ ꯂꯥꯛꯅ ꯂꯥꯛꯅ ꯈꯨꯝꯂꯛꯏ. ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯁꯅꯥ? ꯌꯥꯝꯕꯨꯡꯒꯤ ꯁꯥꯝꯕꯗꯣ ꯄꯨꯟꯁꯤꯟꯕꯤꯈꯤꯅꯨ. ꯀꯤꯁꯤ ꯇꯥꯔꯝꯗꯥꯏ ꯄꯨꯟꯁꯤꯜꯂꯝꯕ ꯊꯧꯔꯤ ꯑꯗꯨ ꯆꯞ ꯂꯦꯞ ꯅꯤꯡꯊꯦꯝ ꯃꯆꯜ ꯏꯕꯦꯝꯃꯗ ꯐꯂꯞ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ. ꯇꯝꯐꯥꯁꯅ ꯈꯣꯡꯊꯥꯡ ꯑꯃ ꯃꯅꯤꯡ ꯍꯟꯈꯤ. ꯀꯔꯤꯒꯤ? ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ. ꯃꯥꯅꯤ, ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯠꯇ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧꯗꯒꯤ ꯍꯧꯔꯒ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯕꯤ ꯃꯍꯥꯛꯅ ꯀꯤꯕ ꯑꯀꯤꯕ ꯑꯃ ꯂꯩ ꯍꯥꯏꯈꯤꯕꯗꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯦꯗꯣ. ꯃꯥꯡꯗ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯂꯤꯕ ꯅꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯃꯥꯕꯨꯅꯤ. ꯁꯅꯥ ꯀꯣꯅꯨꯡ ꯅꯤꯡꯉꯣꯜ ꯑꯁꯤ ꯃꯌꯥꯝꯕꯨꯡ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯕꯨꯗꯤ ꯌꯥꯝꯅ ꯀꯤꯕꯅꯤ, ꯀꯤꯖꯕꯅꯤ, ꯀꯦꯖꯕꯅꯤ, ꯑꯣꯏꯅꯕꯅꯤ. ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯈꯨꯗꯤꯡꯁꯨ ꯅꯤꯡꯊꯦꯝ ꯃꯥꯅ ꯌꯥꯕꯅꯤ. ꯑꯗꯨꯕꯨꯅꯦ, ꯅꯤꯡꯊꯦꯝ ꯃꯥꯕꯨ ꯀꯤꯔꯤꯕꯁꯤ ꯃꯆꯥ ꯏꯕꯦꯝꯃ ꯇꯝꯐꯥꯁꯅꯥ ꯈꯛꯇ ꯅꯠꯇꯦꯗꯣ. ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯅꯤꯡꯊꯦꯝ ꯃꯥꯕꯨ ꯀꯤꯅꯩꯗꯣ, ꯅꯤꯡꯊꯦꯝ ꯃꯥꯕు ꯅꯨꯡꯁꯤꯗꯣ, ꯅꯤꯡꯊꯦꯝ ꯃꯥꯕꯨ ꯁꯣꯟꯅꯩꯗꯣ, ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯌꯦꯡꯅꯕꯅꯤꯗꯣ. ꯃꯆꯜ ꯏꯕꯦꯝꯃꯗ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯍꯟꯗꯣꯛꯂꯒ ꯀꯔꯤꯒꯤꯅꯣ ꯁꯅꯥ? ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯌꯥꯝꯕꯨꯡꯗ? ꯌꯥꯝꯕꯨꯡ, ꯃꯤꯀꯨꯞ ꯑꯁꯤꯗ ꯍꯩꯕꯣꯡ ꯄꯨꯈ꯭ꯔꯤ ꯃꯥꯏꯀꯩ ꯄꯥꯡꯕꯤꯗꯕ ꯌꯥꯗ꯭ꯔꯦ. ꯅꯆꯜꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ. ꯁꯥꯝꯕ ꯑꯁꯦ ꯄꯨꯊꯣꯛꯄꯤꯔꯛꯑꯣ. ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥ ꯂꯩꯔꯤꯕꯁꯤꯗꯤ ꯁꯅꯥ. ꯉꯛꯆꯥꯟꯅꯅ ꯍꯥꯏꯔꯛꯄꯅꯤ ꯅꯤꯡꯊꯦꯝꯅ. ꯇꯝꯐꯥꯁꯅꯥꯅ ꯏꯃꯥ ꯁꯤꯖꯂꯩ ꯃꯔꯦꯝꯕꯤ ꯁꯅꯥ ꯍꯛꯆꯥꯡ ꯉꯝꯗꯦ ꯌꯥꯝꯕꯨꯡ. ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯅ ꯌꯥꯝꯕꯨꯡꯕꯨ ꯊꯥꯔꯨ ꯌꯥꯊꯪ ꯄꯤꯔꯛ ꯅꯆꯜ ꯑꯩꯅ ꯂꯥꯛꯆꯔꯤꯕꯅꯤ. ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝ ꯁꯒꯣꯜ ꯍꯟꯖꯕꯗ ꯌꯦꯡ. ꯍꯟꯖꯕ ꯃꯖꯥ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯦ? ꯍꯟꯖꯕ ꯃꯀꯣꯛꯅꯣꯟ ꯋꯥꯔꯣꯜ ꯄꯨꯝꯕ ꯅꯤꯡꯊꯦꯝꯗ ꯇꯝꯂꯩ. ꯋꯥꯔꯣꯜ ꯄꯨꯝꯕ ꯇꯥꯔꯕꯗ ꯅꯤꯡꯊꯦꯝ ꯃꯆꯜ ꯏꯕꯦꯝꯃꯗ ꯍꯥꯏꯔꯦ. ꯁꯅꯥ, ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥ ꯃꯥꯡꯗ ꯆꯪꯂꯕꯗꯤ ꯊꯤꯟꯈ꯭ꯔꯒꯅꯤ. ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯗ ꯅꯤꯡꯊꯤꯅ ꯍꯥꯏꯌꯨ. ꯐꯒꯅꯤ ꯌꯥꯝꯕꯨꯡ. ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯊꯒꯅꯨ. ꯆꯪꯉꯨ ꯅꯤꯡꯉꯣꯜ ꯂꯣꯏꯁꯪꯗ. ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯊꯧꯔꯕ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯁꯒꯣꯜ ꯍꯟꯖꯕꯗ ꯌꯦꯡ ꯃꯔꯣꯜ ꯄꯨꯝꯕ ꯍꯥꯏꯔꯒꯨꯝ ꯁꯦꯝ ꯁꯥꯍꯜꯂꯝꯂꯒ ꯅꯤꯡꯊꯦꯝ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯪ ꯁꯦꯠꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯒ ꯂꯦꯡꯕꯥꯟꯗ ꯌꯥꯜꯂꯤꯕ ꯂꯦꯡꯌꯥꯟ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯉꯧꯕ ꯃꯆꯨꯗ ꯁꯅꯥ ꯃꯆꯨꯅ ꯃꯣꯏꯔꯥꯡ ꯐꯤꯖꯤꯟ ꯍꯠꯄ ꯉꯥꯛꯇ ꯍꯣꯡꯗꯣꯛ ꯐꯤꯡꯅ ꯊꯣꯛꯂꯛ ꯃꯥꯒꯤ ꯂꯝꯖꯦꯜ ꯌꯥꯡꯂꯕ ꯁꯥꯝꯕꯒꯤ ꯅꯝꯌꯥꯡꯗ ꯐꯠ ꯀꯥ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏ ꯂꯥꯟꯃꯤ ꯈꯔꯒ ꯍꯩꯕꯣꯡ ꯄꯨꯈ꯭ꯔꯤ ꯃꯥꯏꯀꯩ ꯄꯥꯡꯅ ꯊꯧꯈꯤ. ꯈꯨꯔꯨꯞ ꯌꯥꯡꯅ ꯆꯦꯜꯂꯛꯄ ꯅꯤꯡꯊꯦꯝ ꯃꯥꯅ ꯇꯣꯡꯂꯤꯕ ꯁꯥꯝꯕ ꯁꯣꯛꯊꯕ ꯅꯥꯏꯗ ꯆꯦꯜꯂꯛꯄꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯌꯧꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯁꯅꯥ ꯍꯛꯆꯥꯡ ꯐꯝꯗꯨꯅ ꯇꯣꯡꯂꯝꯕ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯍꯤꯖꯥꯎ ꯇꯥꯎꯈꯠꯂꯛꯂꯦ ꯍꯥꯏꯅꯔꯤꯕ ꯍꯩꯕꯣꯡ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ. ꯁꯥꯝꯕ ꯊꯛꯇ ꯇꯣꯡꯂꯤꯕ ꯅꯤꯡꯊꯦꯝ ꯂꯥꯟꯃꯤ ꯑꯃ ꯆꯪꯁꯤꯜꯂꯛ ꯍꯥꯏꯔꯦ. ꯃꯖꯥ ꯏꯕꯨꯡꯉꯣ, ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯑꯗꯨ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯧꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯈꯔ ꯏꯅꯤꯡꯊꯧꯅ ꯃꯥꯡꯖꯧꯅꯅ ꯊꯥꯗꯨꯅ ꯂꯩꯔꯝꯂꯦꯗꯣ.
ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯅꯥ ꯑꯃꯠꯇ ꯁꯣꯛꯍꯟꯗ ꯄꯨꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯐꯝ ꯀꯔꯣꯝꯗꯅꯣ? ꯏꯔꯩꯃꯩꯃꯥꯒꯤ ꯃꯁꯥꯏꯒꯣꯟꯗꯅꯤ ꯍꯥꯏꯗꯣ ꯃꯖꯥ ꯏꯕꯨꯡꯉꯣ꯫ ꯏꯔꯩꯃꯩꯃꯥꯒꯤ ꯁꯪꯂꯦꯟꯗ ꯆꯪꯁꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯏꯔꯩꯃ ꯏꯃꯥꯒꯤ ꯁꯪꯂꯦꯟ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯁꯥꯝꯕ ꯊꯛꯇ ꯇꯣꯡꯂꯛꯏ꯫ ꯁꯪꯂꯦꯟ ꯃꯥꯡ ꯌꯧꯔꯕꯗ ꯅꯤꯡꯊꯦꯝ ꯁꯥꯝꯕ ꯊꯛꯇꯒꯤ ꯀꯨꯝꯊ ꯏꯔꯩꯃ ꯏꯃꯥꯒꯤ ꯋꯥꯡꯂꯕ ꯁꯤꯔꯤ ꯑꯗꯨꯒꯤ ꯊꯥꯛ ꯑꯗꯨ ꯀꯥꯈꯠꯅꯕ ꯈꯣꯡꯗ ꯇꯣꯡꯕ ꯈꯣꯡꯎꯞ ꯂꯧꯊꯣꯛ ꯈꯨꯠ ꯌꯦꯠꯅ ꯂꯩꯃꯥꯏꯗ ꯊꯦꯡ ꯂꯥꯏꯕꯛ ꯀꯠꯇꯨꯅ ꯈꯣꯡ ꯌꯦꯠꯇꯨ ꯍꯥꯟꯅ ꯊꯥꯡꯂꯛꯄꯅꯤ꯫ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯒꯤꯔ ꯅꯤꯡꯊꯦꯝ ꯁꯅꯥ ꯈꯣꯡꯗ ꯆꯩꯅꯥ ꯐꯪꯂꯒꯨꯝ ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯁꯨꯛ ꯆꯦꯞꯅ ꯍꯥꯏꯊꯔꯛ ꯃꯥꯒꯤ ꯅꯥꯛꯇ ꯂꯩꯕ ꯈꯨꯃꯟ ꯑꯆꯥꯟꯕ ꯆꯪꯁꯤꯜꯂꯛ ꯅꯤꯡꯊꯦꯝ ꯃꯥꯕꯨ ꯉꯥꯛꯂꯦ꯫ ꯏꯁ! ꯃꯖꯥ ꯏꯕꯨꯡꯉꯣ, ꯈꯣꯡꯐꯝ ꯆꯥꯕꯤꯍꯧꯗ꯭ꯔꯕ? ꯃꯤꯀꯨꯞ ꯈꯔ ꯉꯥꯏꯈꯣ ꯈꯨꯃꯟ꯫ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝ ꯁꯅꯥ ꯈꯣꯡ ꯑꯗꯨ ꯆꯩꯅꯥ ꯐꯪꯂꯕꯗ ꯈꯖꯤꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯅ ꯆꯩꯅꯥ ꯐꯪꯂꯦ ꯍꯥꯏꯕꯒꯤ ꯗꯥꯛꯐꯝ ꯑꯗꯨꯃꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯉꯛꯅ ꯈꯨꯃꯟ ꯑꯆꯥꯟꯕꯗ ꯌꯦꯡꯂꯛꯏ ꯍꯥꯏꯔꯛꯏ꯫ ꯈꯨꯃꯟ, ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯅ ꯅꯦꯠꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯄꯣꯠꯁꯛ ꯂꯩ ꯌꯦꯡꯂꯛꯎ꯫ ꯈꯨꯃꯟ ꯑꯆꯥꯟꯕ ꯅꯤꯡꯊꯦꯝꯅ ꯆꯦꯞꯅ ꯍꯥꯏꯊꯔꯛꯄ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯏꯉꯛ ꯉꯛꯄ ꯁꯛꯐꯝꯗ ꯅꯤꯡꯊꯦꯝ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯀꯔꯤ ꯂꯩꯔꯝꯃꯤ ꯈꯨꯃꯟ? ꯇꯤꯡꯈꯪ ꯂꯩꯔꯝꯕ꯭ꯔꯥ? ꯆꯨꯝꯅꯒꯤ ꯇꯤꯡꯈꯪ ꯃꯥꯟꯗꯦ, ꯃꯍꯨ ꯌꯥꯝꯅ ꯀꯟꯕ ꯁꯥꯏ ꯇꯤꯡꯈꯪ ꯃꯥꯜꯂꯤꯗꯣ꯫ ꯈꯨꯃꯟ ꯑꯆꯥꯟꯕ ꯈꯨꯝꯗꯦ꯫ ꯆꯪꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕꯗꯨ ꯈꯣꯝꯒꯠꯀꯦ ꯇꯧꯔꯨꯏ꯫ ꯅꯤꯡꯊꯦꯝ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯈꯨꯠꯅ ꯁꯣꯛꯀꯅꯨ ꯈꯨꯃꯟ, ꯃꯍꯨ ꯆꯦꯟꯕ ꯇꯤꯡꯈꯪ ꯑꯣꯏꯔꯤꯅꯤ, ꯆꯩꯅꯥ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ꯫ ꯈꯨꯃꯟ ꯏꯇꯞ ꯇꯞꯅ ꯇꯤꯡꯈꯪ ꯅꯠꯇꯦꯗꯣ ꯃꯖꯥ ꯏꯕꯨꯡꯉꯣ꯫ ꯑꯩꯉꯣꯟꯗ ꯐꯪꯂꯤꯕ ꯆꯩꯅꯥꯗꯨꯒꯗꯤ ꯇꯤꯡꯈꯪ ꯑꯣꯏꯔꯝꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯅꯣ? ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯈꯨꯃꯟ? ꯈꯨꯃꯟ ꯑꯆꯥꯟꯕ ꯂꯩꯃꯥꯏꯗ ꯅꯣꯟꯊ ꯅꯤꯡꯊꯦꯝꯒꯤ ꯁꯅꯥ ꯈꯣꯡꯅ ꯅꯦꯠꯈꯥꯏꯕꯤꯈ꯭ꯔꯕ ꯂꯩꯃꯟ ꯆꯟꯗ꯭ꯔꯤꯕꯤ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯑꯃ ꯈꯨꯃꯟ ꯃꯥꯅ ꯈꯨꯡꯒꯠ ꯂꯩꯔꯥꯡ ꯑꯗꯨ ꯅꯤꯡꯊꯦꯝ ꯃꯥꯡꯗ ꯊꯥꯡꯒꯠꯇꯨꯅ ꯎꯠꯂꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦꯗꯣ꯫ ꯀꯔꯤꯒꯤꯗꯤ ꯉꯛꯂꯣꯏꯗꯣ? ꯅꯤꯡꯊꯦꯝ ꯃꯉꯣꯟꯗ ꯐꯪꯈꯤꯕ ꯆꯩꯅꯥ ꯑꯗꯨꯒ ꯑꯣꯏꯔꯝꯂꯤꯕ ꯄꯣꯠꯁꯛ ꯑꯁꯤꯒ ꯀꯌꯥꯗꯤ ꯈꯦꯠꯅꯔꯦꯗꯣ꯫ ꯑꯗꯨꯕꯨꯅꯦ, ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯂꯩꯁꯛ ꯑꯗꯨ ꯅꯤꯡꯊꯦꯝ ꯃꯥꯅ ꯈꯪꯗꯕꯅ ꯂꯩꯔꯥꯡ ꯑꯗꯨꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯆꯣꯏꯗ ꯍꯪꯂꯛꯏ ꯈꯨꯃꯟꯗ꯫ ꯈꯨꯃꯟ, ꯇꯥꯛꯄꯤꯌꯨ ꯃꯖꯥ ꯏꯕꯨꯡꯉꯣ, ꯂꯩꯔꯥꯡ ꯑꯁꯤ ꯀꯔꯝꯕ ꯁꯤꯡꯉꯦꯜꯅꯣ ꯈꯪꯕ꯭ꯔꯥ? ꯇꯈꯦꯜꯂꯩ ꯂꯩꯔꯥꯡꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ꯫ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯤꯠꯌꯦꯡꯅ ꯃꯔꯣꯜ ꯂꯣꯟꯗꯨꯅ ꯃꯃꯣꯟꯇꯃꯛ ꯅꯣꯛꯂꯛꯏ꯫ ꯈꯨꯃꯟ ꯑꯆꯥꯟꯕ ꯇꯈꯦꯜꯂꯩ ꯂꯩꯔꯥꯡ ꯑꯗꯨ ꯄꯥꯏ ꯂꯩꯃꯥꯏꯗ ꯊꯥꯗꯒꯦ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯏꯔꯩꯃꯩꯃꯥꯒꯤ ꯁꯪꯂꯦꯟ ꯀꯥꯔꯁꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ ꯅꯤꯡꯊꯦꯝ ꯂꯦꯞꯂꯤꯕ ꯑꯗꯨꯗꯒꯤ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯐꯤꯡꯅ ꯊꯥꯡꯗꯨꯅ ꯈꯨꯃꯟ ナꯛꯇ ꯆꯪꯁꯤꯟ ꯈꯨꯗꯥꯡ ꯇꯥꯞ ꯐꯥ꯫ ꯈꯨꯃꯟ! ꯇꯧꯔꯛꯂꯤꯕ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯅꯣ ꯈꯟ ꯃꯤꯄꯥꯏꯅ ꯌꯦꯡꯂꯛꯏ ꯅꯤꯡꯊꯦꯝꯗ꯫ ꯃꯇꯧ ꯑꯗꯨ ꯈꯪꯂꯕꯗ ꯅꯤꯡꯊꯦꯝ ꯃꯈꯨꯠ ꯌꯦꯠꯇꯨ ꯇꯤꯡꯊꯣꯛ ꯀꯔꯥꯏ? ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯑꯗꯨ ꯄꯤꯔꯛꯎ꯫ ꯈꯨꯃꯟ ꯋꯥꯍꯩ ꯑꯃꯠꯇ ꯈꯨꯝꯗ ꯅꯤꯡꯊꯦꯝꯗ ꯇꯊꯛ ꯇꯊꯛ ꯌꯦꯡ ꯄꯥꯏꯔꯤꯕ ꯂꯩꯔꯥꯡ ꯇꯈꯦꯜꯂꯩ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯦꯝ ꯈꯨꯠꯇ ꯇꯞꯂꯞ ꯊꯥꯗꯔꯛꯏ꯫ ꯂꯩꯔꯥꯡ ꯂꯩꯈꯣꯛꯇ ꯄꯥꯏ ꯃꯤꯠ ꯀꯨꯞꯇ ꯃꯨꯟꯅ ꯌꯦꯡ ꯅꯤꯡꯊꯦꯝ ꯃꯤꯅꯣꯛ ꯑꯃ ꯅꯣꯛ ꯂꯩꯔꯥꯡ ꯑꯗꯨꯗ ꯌꯦꯡ ꯈꯨꯃꯟꯇꯃꯛ ꯇꯥꯅꯕ ꯃꯑꯣꯡꯗ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯔꯥꯡ ꯑꯁꯤ ꯅꯨꯖ ꯀꯅꯥ ꯑꯃꯒꯤ ꯅꯥꯞꯄꯗ ꯇꯥꯡꯖꯔꯨꯕ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯑꯃꯒꯤ ꯁꯛꯐꯝ ꯃꯥꯜꯂꯤꯗꯣ ꯈꯨꯃꯟ꯫ ꯅꯤꯡꯊꯦꯝ ꯃꯩꯒꯤ ꯈꯣꯡꯊꯥꯡ ꯁꯣꯏꯈꯤꯕꯅꯔꯥ ꯑꯁꯨꯛ ꯊꯣꯠꯈ꯭ꯔꯕ ꯂꯩꯔꯥꯡ ꯃꯍꯥꯛꯅ ꯅꯤꯡꯊꯦꯝ ꯑꯩꯍꯥꯛꯀꯤ ꯁꯅꯥ ꯈꯣꯡꯗ ꯐꯪꯍꯜꯂꯤꯕ ꯆꯩꯅꯥ ꯑꯁꯤ ꯑꯔꯥꯏꯕ ꯆꯩꯅꯥ ꯅꯠꯇꯦꯗꯣ꯫ ꯃꯍꯨ ꯆꯦꯜꯂꯤ ꯈꯨꯃꯟ, ꯊꯣꯠ ꯊꯣꯠ ꯂꯥꯎꯕ ꯂꯩꯅꯥ ꯑꯁꯤ ꯇꯤꯡꯈꯪ ꯄꯥꯜꯂꯤ ꯈꯨꯃꯟ, ꯇꯤꯡꯈꯪ ꯄꯥꯜ ꯇꯈꯦꯜꯂꯩ ꯂꯩꯔꯥꯡꯁꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯗꯨꯛ ꯊꯣꯠꯈ꯭ꯔꯕ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯑꯗꯨꯗ ꯇꯤꯡꯈꯪ ꯄꯥꯜꯂꯤ ꯍꯥꯏꯕꯗꯤ ꯇꯝꯕ ꯀꯅꯥ ꯇꯥꯈ꯭ꯔꯕꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯁꯣꯏꯗꯅ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅꯈ꯭ꯔꯒꯅꯤꯗꯣ꯫ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯂꯩꯔꯥꯡ ꯑꯁꯤ ꯊꯣꯠꯂꯕꯁꯨ ꯅꯤꯡꯊꯦꯝ ꯃꯩꯒꯤ ꯍꯛꯆꯥꯡꯗ ꯐꯥꯎꯈꯤꯕ ꯆꯩꯅꯥꯗꯨꯗꯤ ꯈꯨꯃꯟ ꯅꯪꯗ ꯅꯠꯇ ꯇꯝꯕ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯈ꯭ꯔꯔꯣꯏꯗꯣ꯫ ꯅꯤꯡꯊꯦꯝ ꯁꯅꯥ ꯈꯣꯡꯗ ꯁꯣꯏꯅ ꯏꯈꯣꯡ ꯑꯁꯤꯅ ꯅꯦꯠꯈ꯭ꯔꯕꯁꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯆꯩꯅꯥ ꯐꯪꯍꯟꯈꯤꯕ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯑꯁꯤꯃꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯃꯟꯈ꯭ꯔꯦ꯫ ꯂꯩꯔꯥꯡ ꯂꯩꯁꯛ ꯈꯪꯅꯕ
ꯏꯅꯥꯛꯇ ꯊꯝꯂꯒꯦꯗꯣ ꯈꯨꯃꯟ꯫ ꯊꯋꯥꯏ ꯂꯩꯔꯥꯡ ꯂꯩꯅꯨꯡꯁꯤ ꯇꯊꯣꯠꯄꯤ ꯂꯩꯔꯥꯡ ꯂꯩꯅꯥꯅ ꯄꯤꯈꯤꯕ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯆꯩꯅꯥꯗꯣ ꯑꯗꯨꯛ ꯋꯥꯔꯧꯈꯤꯕ꯭ꯔꯥ ꯅꯤꯡꯊꯦꯝ ꯊꯃꯣꯏꯅ꯫ ꯃꯤꯠꯌꯦꯡ ꯃꯥꯅ ꯎꯔꯨꯔꯦ ꯑꯗꯨꯛ ꯊꯣꯠꯅ ꯃꯦꯡꯅ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯐꯪꯈꯤꯒꯗ꯭ꯔꯥ ꯃꯍꯨ ꯆꯦꯟꯕꯤ ꯂꯩꯔꯥꯡꯗꯣ ꯂꯁꯤꯡꯒꯨꯝ ꯃꯣꯟꯕ ꯂꯩꯅꯥꯗꯣ ꯇꯤꯡꯈꯪ ꯑꯣꯏꯔꯝꯃꯤ ꯊꯃꯣꯏꯗ꯫